Nipurda hojik maksu adum yamna phong sana ai mafam di panjara roige adubu hairiba mafam dudagi mayam jingna ju dum loina ba khangna ba adubu aikoina yam kanna thijanna ba pot aba khag yam kanna woiriba adugumba pot aba khag woiba mafam ama leiri madudagi mi jingsi aikoi mapalamda aikoi kidney yonna bagi damakta moithem tawraga puraga mapalamda dum yonbagi pot ama khaksu lei atopa case ama khaktana aikoina dil tawgiba case ama khakta Nupa Machama Canada 5-star hotel da safe Wina work to Hungani Kana Hiraga Pure Heraga Mapam do your Matunji da Maji domestic service in Hadum Namdana Kanogi Magisi Imung Manungi Taba in Kang Shuhulaga labor Dugumba case Tenagre Hiriba case Adu the Kamaito Gehamatam the Muachina Ta ani Humji Tolo Supibidaba Adu 5-star hotel da Tabaksuan Gani to Suandaba Aduga Punamak to show laga later Matunga, Akon Mada Magi kidney, Nongalaga, you and Ganito would do I think that's in Torakiba case lake rebama. High would say case to Margin that's in Torpangam Bagay Quina Kambaneba, case a Moina Kambaneba. Kariguma Margin a Paraga, Natraga Magi kidney do, Animaglok Tokragamaja Hatoki Bataragadi. Adum late the boy Nadum Kang do never. Aludi Man Zina, Ikoina can say Yamna Luri say. Hideba in a time among the Suhe Panja human trafficking late. Haina launari karigino di equiji masiji di rescue to womatamda natraga awabatar mi ama thingna matamda dang khangba por ama khagoi banina